Thoubal District ke Khangabok Patu Gram Panchayat ki area da MGNREGA gi makhada brick paving Touduna Semba Loiraba Lambi amabu amuk check Touthokhre Lambi Thugairam le Lambi Tokhairam le Haiduna Gram Panchayat asigi chairperson bu Mingchat Thinaba honarakiba laibak thibani haina Gram Panchayat asigi chairperson Moirangthem Gopiramana Fongdorakli ngasi Khangabok mayai lekai multipurpose community hall da pangthokiba paumi singa unaba amada mahakna makhata na hai Jek Tharam laga Touthokhre amadi Lambi Tokhairam le haina mamai makok samnadaba wafam mayam ama print amadi electronic media singda Kundrakpam Sunil Koba mihoi amana Fongdorakiba wafam sing Aranba yumpham yaudabani brick paving Touduna thabak suba loiraba matung tha mangagi matungda Yaningdabagi wakat kayamarum lakpa amadi club ki miyoi sing yauna yasinaba hotnabada yanaba purakpa ngamdabadagi check amadi nung singadu loktoktaba yadaba maramna lokthokibani DRDA Thoubal Fongba 2024-25 Annual Action Plan da yauzaba AAP number 235 da Construction of Brick Paving Road at N Iboton Lairak Ward number 4 haina yauriba workni hana thabak yauzaduna lairabani masida IVR onthokpagi wafam laite 2024-25 ki Annual Action Plan Semba matamda Administrative Committee laitri haraduna kumja lisingani kulumdoi gi October ani gi Gram Sabhada miyamna ayaba piramlaba workni haiki Kundrakpamgi pataleni haizariba lambi asi check thabada yaugadaba mafamdi natte N Iboton Lairak hairiba area asida Thagadabani adubu miyamgi apambagi matung inna Kundrakpam area asida thabana hena khudong chagani haibadagi mafam aduda check thaduna semlubani Lambi asigi nak yatta sagai ahumgi ingkholgi tainafam marakta yanabagi matung inna miyamgi aifanaba sembani hairaduna Lambi asi MGNREGA gi makhada 2021-22 dasu nung thaduna semkibasu laikre haiki Chairperson Moirangthem Gopiramana makhatana hai Lambi asida tainana lairiba ingkhol mapu singi yanadabagi wafamni maduna chairperson amadi machin manau singna kanagumba amatada kihan khangan kibasu laite maram aduna Khangabok Patu Gram Panchayat amadi chairperson bu Mingchat Thinaba hotnarakliba sigidamak legal action lauroidabagi maram laite haiki Ariba lambi asi sahi kunthagi mamangdagi miyamgi oina sanaduna lakpani masigi manungde MGNREGA gi makhada wakwang kya aptuna singring wakya tawkre adogi saruga ama oina aisu ariba lambi asi semlingdongta hana mangtengna wakwam de yaujaraba 23-24 da yaurang po wakwama lokhalaga aina brick paving gi warsi lokhalaga semjerubuni hariba wakwam sida IBR onthopo wafam laite construction of brick paving road at N Iboton Lairak haina ward number 4 haina dum lejabani masida IBR onthopo wafam laite siri Kundrakpam Sunil na ngang wafam adu Aranba wafam ngakni aigo atamna Mingchat Thinaba honabini haibasi ai media gi mafam thamjage wenana makhatana sigumba oida padaba mayam Kundrakpam Sunil na ngang yesi mayam parjana thajabiyugunu hariba mafam si mayamna N Iboton le hariba irasi thagadam si adu yang khudong saribdam makhoi gi Kundrakpam gi ni haijari mafam si tharabani adubo ayetpa yaningdabi wakat mayam lakbadagi hariba si phaktolaga in Iboton gi hariba area ikoina checksing adu lakthoga tharabani magi nung kothokiba adu ikoina hajilamba nung adugi saruk kothokiba yaude ahenba gari tara hidokpada 407 tara hidokpada person mapot manga di lakthokre ahenba nung leori ahenba nung kothokiba leite lambi ikoina tokhairamba leite ikoina thajaramba adu ahenba nung leori bani hariba